Yahindu lambiduda chalameba wakal choirebi nupidobada masada tu chungabani magi laibuksida tonla taraba wakal choireba mi sinehena sathibogi thodo watho kaya marum thokrabani adubu masada winekhiba minungsi didi masi phawba machi lingda leiri villain da unsilaga hari nang kesawdi pisara kita pirangira ai kumarwedi pisapi budubu gyan dagadro dahen tani dukanda amukumur pisada piram magi dahengi wakal khangba manawni anirak sula hainade sat seatbelt do laktoi hoi dahen kuiroi si haram laga gari dagi kumthakre yahen gari gi seat da phamduna tumin yengduna lehawi gari do hana thoramba speed dagi khara tapthakre hangnaruba amamuk tawda velena gari dubu ithilhoigi yum mana koidap tawna leiba matam amada yahenga ithilga ki thingnapam oina leiba jaga du da khami wam tainadre velen nungaita magi dai hendi hing tongal du dagi changlaga leiba fibam soklaba yumdo yahena machu ma sangbiduna nganthoi hanbirambani pukri manak tu dagi laptakna yum du di ui mi leina dabagi pungchik chikle konthong dagi sumang phawba napina khong thangjinba ngamaroi yahen gari du dagi kumtharakte tumin yengduna lei yum du da leiba mi khaidagi hendoktana yum si phawba yahena ka hena nungsikhibani mi gi thongalni kuina gari do khamlaga leshinbado phajaboidi adugi sumatakta lekai sida yahen gi maming dagi horaga magi lakminariba anga kai phawba masak khangnaba mongda salam thokiba thodok leikhrabani aduna kuina sangna leitharamdre atopada mok haido udri mayumda chumring lai mayumda changlakpada laizaga boinawgado wari sanaduna nok noktana lerami laizana leriba angang singdagi boinawna ka hena luna tawbani chahi so mana khara angang oibagi laizana pokta pokchaba machadongna loinabani laizana plate da semdu soiduna boinawna lawlawdana chari boinaw ima babadi kamaina tawri ana yekdi yawdi ko yawdi ma masayam kali ai phawba phuge to bo yawri poni isabu lam yam helurabani kai de noi ma lekai da angang warakpada noi da boinaw gi mataw tamuna hainaringi sida sumi isa boinaw na hen heli poni da haima noi da hen hala mani ne boinaw do gate da amutang yengthoga itan tan machin le soli asigi jail da leiruba hindi film gi firoman base amuk la ene laiza da phamlam badegi hawgolaga sumang dagi changlaiba macha nupa ba kawi nang la bra nupa macha napa bung sune puthaki bada ngai numidang di angang kaisu chak punna chaminaw na hairamine thabak chathok to bo leiri bro chalorege to bunima boinaw nang bilen ga puna agi room da law oh nade hoi dai lake boinaw do ipada pakhale gari do garage insilurga velendo imungda changki ge tawbaga boinaw na bilen gi free to yali dalen tangai khoba kaino mo kedorgi dayen se khangkrabo kaino khangkraba de gari do haide khangde nangai rubra natraga noida drendang si haraga villain di changkre boinaw do jonda amuk hangu bayarwe aduna upai leta villain gi matung inaraga fast forward tamna yahengi room da lai villain ga boinaw ga na changakpada yahendi mamai do ta thoraga washroom dagi thorakli jolli ba mokuk to tawelna tei thokpa ke wei tawraga ani du da hai phamusida villain di sir sofa do da phamthei boinaw di masa do pakat baga kaiga phamni ga kawkhre yahena amuka haire boinaw tabra haise kedore ha hoide thamge nasaduna adugam thagali duna kayanan batawre boinaw do mamai lukthakre wa oina khumdabasi yahengia sawin belena boinaw da hafitang tamna kawri boinaw tabra amadusu tabli haidoragre dahen ai ngarang do ai ga khangnaba nupi do manam talaw unasina kawbani aisu khangnari bani sadana chalure
aduga moi adai da unabani adai wari saba lore achapot khara lebiramge mayum phau changona hairaga madi mayum de changba ngamaroina toksili adage doraba adai dahenaina gari gi tire duda yahin phamlam badagi puga bolaga kabot tagi shirt ama lakthoga lisan hari lamkhra arapama chatobaledi tabakra aruba malayrakpada MLA mantri yawa meeting da karamba gari na mang tharga chale boinaw do mamai lukhaduna tumina dum makut ani do paisanarga khumai dayan ai soigre matung tawragi ahan bani boinaw na yahinda soigre harapa asukui na layakpasi mayad higalaga leiba nupa majani gari do tar khakya da boram lagadi waroi mana yadringai duda mo hepa sajiludana workshop to laikibani moi mayamgi amadi magi dahingi yahana na lejakhiba gari duni mamala duktangna leikiba gari yahena magi ne haina thamba gari nate moi mayamgi gari noi simadi luna jana taw mirai ganu haibisi toina haibani nupa oina lerakpugi haunabi car anoba model ama lakpada magi angang khaisigi pena ba haidana lokthabani yahin frito listen balor matung boinaw ga mayung nana phamlaga hari boinaw nang ngasidegi numit mangani aigi tungina rakanu semli bagari do yingsalaga lekho numit mangani phana changroi harapani adudagi hena changlagadi gari do puthoro gyan dabra haise belenda mu onsilaga babungna chakchabagi haifet hairami haide jonoi do koro gari chaning mano do loro toro awara palai bida angonda hairo belen su hoi hairiga thori boinaw ga punna boinaw na stair dagi tabli itantana kumtharaga dale kedawagi boinaw pangkau da kaurisibo dahena magi matungina rakanu haido kaiginu ai khangdi wari sanai kanda hangba kedawina kai dino da masok tu pau yeng mangamdi kamaina wangang gaduin adudi khanguran numit mangani miremoyu hayuramni Saudi maliko da hense belen denda sora sangwa hondo ga hari boina gyan kita taw ko dorge nangbo da hense ima papung na so nang kyam na luna toba nang khangli bana tro da hense hujung matha roi bide saribani you also business down phajana chali agreement ne kiwa mayam do chehi mari manga se chupchap ta leurabani na si mayam se hingana bu khona bada da hense hing tum da bayarban inga ngoksana ga boina boinaw su singna nungai badi oidrabani hoi matung tawrage hairaga ani duso magi thokpa mathau tawbu jangnakhre magi tawdoba mathau singloibaga ayuktagi soklidraba phone sula khotuni yengubani leramliba miskol mayam dobada yahin phamungdagi jacket ta paraga lokthokuna stair da chenba kebo tawduna kumthari mangoldagi kanne hekta chentharaga yahindu sor holido ipa phazalaga mamit ani duda nungai tamong da yengduna lali belen da hari belen gari gi sodi belen pocket dagi sodo dahata yahin pi dahen kai do yargi yahin magi wadu khumamri geta khamduna lariba gari do adukana thauduna Rajmedi city de lai gari do fawba mama pum chana pak toromri kanna jensilaga reception du dang jingsel gi pabungdo hojikta emergency da wado haibaloidringai jingsel gi kazana malaibodo reception du da changlaga dahen somda yahin gyan kidang tai receptionist na wa mamu haibangai ramri manaw nu paduna ICU room gi changbam dugi mapanda tumina phamliba machibu kauri che dahen lai jingsel mamai phabu nong khalakti ku duda makuk to nga thaduna tumina lai yahen nakan gi ahangwa phampam duda phamtharaga tamna kauri sana jingsel do yahen lai haibadi khanglibani wa mata haida mamai na fo yenglaktabado yahen magi maming do he kaurakpaga mami tagi mapi ma sinthagri mabukni nungsina hospital duda tofung khangda lerambaga hena nungsigre yahen makhatari aina ngasi khak salin thamubani phone do interview jangbuda nungai roidrana tokibani aduga idi lathokpa kawredana sana ai soigre si wari sasi adumai leganuse
Jingsel mamaidu nongkhalaga yahendi yengli aduga makhon siri siri ngasina hanbanate nangna sumaina tawba yahena kauri khana tumin losanduna thamkiba wari amasu ngasi ningsing handori amukhana thokhalaroi khankiba thabaktusu ngasi muk thokhalari nupi sigi mamaidu da kariba umangdu da tariba samlang amani do yahengi makutuna lamlaga manakongdu da yepsanbi Jingsel di makol thoktrasu kapadi kapi mamai mamit ngaksang hingangi manaton duso pairiba tisuduna hanjin hanjin daithui babung kamai dorino BP stroke torpani ngarang na hanse ei mangyam nuai te bungcha yamda leiraso ei lepham khangdaban jaksu phajana chabe yad babung sijadi dineso la oai bani mamaga khane na lakni ei duty tawrambadagi chelakbani sida hani yengkibagi sida sumpurakbani ikidawdoino khangre bungcha ikanada call tawdoino khangdabagi nangona hanjin hanjin tawban miss call yam lerambra apen penda si tawi adu tawkhido manakta magini haidana mi ma leiraba matam sidadi loina haidorage yahendo mathamoida chaina aba phawbu makhai nungaite singna makutuna lamlaga Jingselbo magi lingzomduda tamna nga thali aina sakjakhiba wasaktusu isana ka henjai nangbo mukhana nathanda wabase mayuk na loi haikiban sana ailal ngasina roibusu helagi se kapkuno ai nungai babung su phagalagani kishu tawrisi nasa se niminini humni khak urudabagi sumaina tor misakaigin nasa se thamok mayam sina namat padang na tawrena ai ma da call tawraga chana ba pholagi kapadi ade ko Jingsel su haibago mangak to nomi yahen nga tharaga leibuduna masado soramadi hondok chani yahen su machi lingdi tumina phamduna Jingselbo magi lingzumduda ngahaktang oiraso pothapam pibiri numitsiga manaba thaudokama ngasigi thaudoksina ningsinganu haiba yadre flashback hanagi hana yahendu ngasiso ithil hogi da lai khamliba kardugi mamangda leptuna dukan phambiduga wari sanariba nupido nokfe tawna yengjari ithel sariba duk candle do dukanda thadokpagi paisa panaramlaga numidang wairam pige haraktana dukandudagi chiniga biscuit packet machama paiduna thorakpada pukri achoba manaktuda yahen leptuna lerambada ururi ithil lebliba nupaduda yengdi chumdring makhungdo gam thangduna lai yahen so nangore matagum kore ithil tabro kai haigadabno haikro kai leruno ithildo lambido gari lakri yengaga lambi mataida chathoga makuta pairibu chekhauto thangatana uli asi leirubani oh chati ima hoidi imadi khangde abemadi ine hoida chatkibani oh nangna thanta leire dure ithildo yahenda falab yengnei kaigino adu hangnidi nate aina haidi sum yumda ithanta leibudu haiba ado nangaina imagi haiba waduri aina haikre yenglaroi haidana haikibado nang kawkhrabro amuktangdi yengba wari do lushendringai poketa yawriba phone do ringlai phone do laptoptuna yengdi power button duna nangki wa muksu makha tage tawbada call do hanjin hanjin hek lakpududa yahin yawriba phone do laptoptuna connect lakhali noi call se paidi khangnadi tumi leiba hitro ithil so yahingi matawduda haifeding amaga mayumlomda gamgom changki asomdagi belena dayan na huzigam dalao chi Jingsel hoida Jingsel palakpaduda yahindo ithil loigi thongalda haifeding amlaga gari do start tawduna lai call paiduna leriba belen thangli sanaga dore season hore dayan numinini sure hai sumaina toba ima sasaki imana dayendo amta kawona ai call torpani belen nang aigi room dagi shirt ama pairaga sanawi dilaw ai moida direct chalage hoi dayen gari chili chinde phawba yengre yahendo langa thel dagi Jingsel hoi tamna lai matam khradi changli adubu magi aroiba angamba speed da thauduna lagli
गेट यौरपगा गारीदुदगी सो फावबा लौथोरक्तना गेट तो हांदोखलगा चिंगसलगी रूम तमना चंगी लेरमलिबा फिबमदु उबदा याहेन इपा पाखली मखुद मसादगी मखोंदगी पुलप कोंजलगा ममाई ममित मुसुकमुना चिंगसलना लेरमलिबा फिबमदु उबदा याहेन मागे लिलिबा जैकेट तो लौथोगा चिंगसलगे मनाक्ता फमलिबी ममाबु हांदोखलगा याहेन फ्लोरदुदगी चिंगसलबो मागे तंपाक्ता थंबिरगा मकोक्तुदा तमना तमना नांथबिरगा हाइरी सना सना ऐलाइसे सुमाइना तोबा यादे कईगी सुमाइना तौरिनो चिंगसल वावैना ngangbadi ngamdabaniना वावैना खुमक्ट्रे ज्ञान तारिब्रा ताद्रिब्रा हाइबिसो खंगबनाति लाइजदी ngसai मखै करी तौदोइनो खंगदना इपा पाखना लेरंबनी मचानुपागी अदुगुम मौं अमसु मा उद्रिबनी युमसिदा चिंगसल खक्लेरिङैदा हौरखिबनी मपाबुंसु इमर्जेंसी केस अमा पाइरि हाइदना लाइजबु कौखिबनी लाइजना मचानुपाना चिंगसलदा तौरिदो तुमिना ले पुंगा के गखिबनी अदुक इंग तप्रा मागी मचानुपा से हाइदना याहेना चिंगसलगी ममाइदा मसम अमता हंदा मसमदो लोइना हाइगत पिरगा ममाइदुदा तमना तमना नांथबी मथवाक्तसु मकुतुना सोरदो तमना तमना होनबा हाइदना खुसादुना नांथबी ममादा मखोंदो तमना तमना पाइबियो हाइदना लाइजसु चिंगसलगी मखोंदो नोइबिरी सना वाब्रो यामना वाब्रो सोरोनबा चिंगसलदो ममितगी मपीदी लेप्ट्री हंदक्ति मकोक्तु नोमले फरनेसे किशुदो से सोरदो खितंग सांगना सांगना होनबा याब्रा येंगु कनाना कई हरकबगिनो वखल अमुक खंजलुरिनो नंगबो अई लामद्रदि नंग हेना वारोइद्रोसे पुंखाइमो याहेनगी तंपाक्ता चिंगसलदो हिप्तुना ले फमुंगदा थांगतबदो ngamlamdabagi मखागी फ्लोरदुदा थमलंबनी चिंगसलना ज्ञान तारे खंगबगा मागी लेरिबा टेबलेट तो पिजाखरगा याहेन पंखतपीदुना फमुंगदा हिपनख्रे याहेनसो नाकंदुदा फमथदुना मखुतुना तमना तमना नांथबिरी नाकंदगी लाइजना तमना मचानुपादा वारी सारी हेन कईगिनो चिंगसलसिबो हाना सुमाइना दुम तौब्रो इमामु फौरमखिरोय पिग्लिङैदगी अमुक अमुक दुम हौबनी स्कूल दसो याम हौख्रे पाबुंग भलक्तोबो क्याम वाले हैगे खंगदेने अइनदि नंग लाए खरे फरे पुथाख्रेबुदि हाइख्रबनी कयादि पाखलमनी मचानुपिसि मथंता थनमगा मी अहुमदोरसु सुरदि फदौनि मुंसे पाबुंगसु सोनसोले मसासे चिंगसलनगा मसासे फत्तबने डॉक्टर गोइशले माना पेशेंट लायेंगदोरा पेशेंट मा लायेंगदोरा खंग्रे सिगी मयां खुकंगसिदा कमाइना पेशेंट मयाम दो यंगसंदुन खंगदे मा तौरिसे पुन्नगा लैबा यावरगदि फदौनि लाइजसु नोंमिनुकमी मतांग हेक जादना हाइरे इमौ बोइरे सिरा खंगदेदा तौरिसे नंग हाइरे सेबा हाइरे इमादिने सिबु अइगी इजादुरा नंगा उरेदना याहेंदो वालांग अमता nganगदना चिंगसेलना फ्लोरदुदा चखाइरंबा पोचैदो तमना लुशिनबा होकी मबुंगनिंगदसु नुंगाइतबना लोइरबनी माना ngasai बेलेनगी कॉल मतंग चाना पाइहौदबदो